IDP Singidamag stall Taramatoi reserve Tobada IDP Singi stall Amata Uba Punkidre Manipuri Kwaidegi Choba Tourism Festival Ama Oriba Sangai Festival Ngasitegi Hapta Kangzaibungda Manipuri Governor Ajay Kumar Valana Lutingduna Natki Oiba Thorum Kayagaloina na Pangthok Pahokre November Gitari Kunsha Pauba Pangthoka Doriba Sangai Festival Asida Yamna ngakningai oidibadi lengakna commercial stall chani ga humpu mari food stall chama ga humpu department kunsha tare ki department stall marfu tare social welfare gi oni stall tare IDP singi stall tare differently able person gi stall mari punna stall chawnga ga kuntaruk thambagi manungda IDP gi stall amatta uba fangkidre hairi loinana commercial stall chani ga humpu mari reserve tawba sida stall chama fana uba fangkidre hairi hiram masigi matangda aikoi gi paumi rakeswara gi pauda mama Ujena lejariba mafam asi hapta kangzibung bagi ingising ani kun mangagi chathara pat sangai festival ingising chahi ani hena lepro matungda antaki 2025 ki chathara ko ko sangai festival asida piriba ko gi stall sing asi ko sangwa ga kuntaruk pi adubu ko commercial stall oina chani ga humfu mari amadi ko gi food stall da samag humfu duga ko departmental stall da 87 adubu sida when a family is 37 department and when adu family aduga social welfare da 7 stall to 11 stall amana ko IDP singipi amadi 4 stall amadi ko disabled oiba singipi adubu hariba stall chawga ga kuntru pi basida stall sama fana phambagi mami ude amadi IDP singi stall amata phamba ude aduga apunbagi oina hojik piriba stall si chawga ga kuntru pirba taraga su adubu hojik ngasi gi hodokun mina sida phamiba stall sing asi akoi sama fana phambagi mami ude aduga koi maning dasu uzariba asini akoi stall sing asi pakna hangi haibotuni adubu laiba ngasi gi ma simpham amaga manadaba amadi department singi oiba family sing amdi colleague singi oiba ayamana lakpa ui adubu praja singi site tagi di ayamba lakpa ude amadi ngarang ngasimak thokkiba irang asina maram oiraga akogi praja singi oibadi ngasi fawada lakpadi uzati amadi ITV sing amadi akogi stall hangiba singisu asi phambagi mami uzati haibaduni akoi ngasi pawdam jariba si akoi pawdam jariba rakeswa tawdam amadi video journalist Akash UTV